Marirak Shuba Uzar Ali Trophy 2026 7 Brothers Thobal Moijing Senduna Uzar Ali Playground da Chathariba Open Tennis Ball Cricket Tournament ki Super 10 match Singh da Ajmer 11 Amir Achievers Fashion Queen Mai Pakre Hoki Batang Amada Super 10 gi Tarataruk Shuba match oina Ajmer 16 Amadi Napigani Ajmer 11 Amadi Ali Brothers Hanakibada Ajmer 11 na toss ngamduna hana betting tawada apiba over tarada wicket mari turaga run chamaga tara target tawa ngamki madugi paukumda Ali Brothers na over mapanda wicket loin turaga maudraga mari score tawki run tara taruk helaga Ajmer 11 na mai paki Ajmer 11 gi Kishan na ball taraga mapanda run kuntra manga amadi wicket ohum lauduna man of the match ki manafangki taratret shuba super 10 match ta Achievers Amadi Fashion Queen Sanakibada Fashion Queen na toss ngamduna hana betting tawraga apiba over tarakani thoida wicket tare turaga run chamaga tara score tawki madugi paukumda Achievers na over tarama thoida ball manga wicket turaga wicket marida Achievers na mai paki taranipan shuba super 10 match ta Fashion Queen amadi Ali Khamini 11 Sanakibada Fashion Queen na toss ngamduna hana betting tawkibada apiba over taragani thoida wicket ahum turaga run chani lauki madugi paukumda Ali Khaminei 11 na over taragani thoida wicket ahum turaga chamaga nifum marikak score tawduna Fashion Queen na run yankai ge tarukta mai paki Fashion Queen gi Kamaljit na ball kuntraga marida run chamaga ama lauduna tournament asigisu ahum shuba century lauba ngamba player amadi man of the match ki manasu fangki Makatana hayengi pung mapandagi qualifier 1 ga match oina Achievers amadi Ajmer 11 sanaragani amadi pung tarama thoida eliminator match oina Fashion Queen Thobal amadi Ali Brothers Lirong sanajagani qualifier 2 gi match oina pung ama makhaida qualifier 1 da Maithi hoba team aduga eliminator dagi mai paglakpa team aduga sanagani